खुरुमजरे टाइम्स ऑफ मणिपुर टॉम टीवी की द मॉर्निंग टॉक रीजिंग द वॉइस मेंग ताबिरिबा क्वाइपुन मपो अहन मक्तदा तराम नोक्सरी ngasi imfan da phongba tongan tongan ba pauses singi ahan balai mai da kari karam ba pauna mapung oina yawbage habado punna yengnasi ahan bada sanalepa MGNREGS manipur lainga ki saukhat thorangi thabak yure numit chamaga yangkhaini thabak suga da bada kunthra mathoi khaktang suri aiba kogi leiba MGNREGS ki thabak सूबगी मतंग लेरिबा पावसिना सनाइबा की मपुंग बैनर हेडलाइन ओइना फोंगे ड्रग फाबगी केस द बेल पीख्रबा अब्दुल रहीम NSA दा डिटेन तौख्रे हैबा पावसिसु सनाइबा की मपुंग पावरी अतोप पावमदना केरला दा अनिसुबा कोरोना वायरस की केस थेंगनरे हैबा पावसिसु सनाइबा की मपुंग पावरी अतोप पावमदना सनामई लाइनिंग माइनॉरिटी रिलीजन दा सलन्नबा मणिपुर लेंगांगना सेंटर दा तकनगदबनी हैबा अखोगी सापमचा जादूमनी की वाफम असना चनाई पाकी मपुंग पावरी मतंग दा संगाई एक्सप्रेस कोरोना वायरस केरला दा कंफर्म केस अनि सुरे हाइबा पावसना संगाई एक्सप्रेस की मपुंग पाव ओरी लैनुंग इसिंग तौथोक लौथोक लगा सिजना दिंगैदा तुंगदा करी थोकनी हाइदुना येंबा संगी हाइबा पावसना संगाई एक्सप्रेस की मपुंग पावरी अतोपा पावमदना असम दा कोरोना वायरस की टेस्ट तौख्रे है पाउसु यावरी वर्ल्ड वेटलैंड डे पांथोख्रे है पाउसना संगाई एक्सप्रेस की मपुंग पावरी मथंगदा पोंगनाफम युआनदगी इंडियन सिंग लौबगी थबक लोइसिनख्रे इंडिया की कोरोना वायरस ना नाबा मी अमसु कंफर्म थोख्रे है पाउसना कोई पोंगनाफम की पाउ मपुंग पावरी अतोपा अमदना दिल्ली मिखन बोर्ड को मसलुबा चीफ मिनिस्टर इम्फाल दा हलख्रे कांग्रेस के सु कन्न खोमनी है पाउसना पोंगनाफम की मपुंग पावरी अतोपा अमदना था तरागा तरे तरा निपानोम गायरब मतमसिदा मिनिस्टर रिसफल की वाफम से लॉजिकल ओइदे हैबा कोई मिनिस्टर एल जयंत कुमार ना फोंदोपई वाफम सिसु यावरे अतोपा अमदना बेलेंटिना एलांगबमना लुसिंगदना मणिपुर की सिंगसिंगदा लामै थाबगी मायोक्ता खोंजंग संगसिनबा हौख्रे हाइबा पाउ लोइनना सनामही रिलीजन बु माइनॉरिटी लिस्ट याउनबा वाफम सेंटर यावख्रे चीफ मिनिस्टर ना तक्सन बियाइबा पाउसना पोंगनाफंगी मपुंग पाउरी मतंगदा हुयेलन पाउ मणिपुर दा फास्ट ट्रैक स्पेशल कोर्ट अनिखक लिंखनब होनरकपद खुरौ थांगलब्रा हाइबा अखोगी माइबम दनबीरगी अखनब पावसिना होइलम पावगी बैनर हेडलाइन ओइना ओइरी इंडिया दा कोरोना वायरस की अनिसुब केस कंफर्म तौख्रे कोरोना वायरस की सैथेंग फंगलब चाइना दा बर्ड फ्लू संदोरले हाइबा पावसिसु चमनना होइलम पावगी मपुंग पावरी अतोपा अमदना नौरिबा महिरोय अमना मणिपुरी दा वॉइस कमांड तौबदा खंगबा ngamba रोबोट पुथोख्रे हाइबा पावसिसु यावे नुपादगी नुपिना हाइथोय सिंदोपै हेले हाइबा डिप्यूटी चीफ मिनिस्टर जॉय कुमार वाफम असिना होइलम पावगी मपुंग पावरी मथंगदा नारोनी थौदांग लमदमसिगी नुपासिंगना निसा सिनबगी महुता मैतै नुपी सिंगुमना थौदांग लौरबता लमदमसी बांजिन थाना साखतकनी हाइबा डिप्यूटी चीफ मिनिस्टर वाइजु कुमार की वाफम कोट तौदना फोंबसिना बैनर हेडलाइन न फोंगी अतोपा अमदना जनवरी था खक्तदा ILP लिसिंग कुंथ्राग मरीगी मयादा इशू थौकी लुपा करोड़ अमा हेना रेवेन्यू का की हाइबा पावसिसु मपुंग पाव ओइना यावरी अतोपा अमदना म्यांमार की ड्रग कीपिंग NSA की मखादा फाननबा खंगन खरे हाइबा पावसिना कोई नारोन थौदागी मपुंग पावरी मथंगदा स्टेल एक्सप्रेस दिल्ली इलेक्शन कैंपेन चलुबा चीफ मिनिस्टर इम्फाल दा हलकपदा एयर होस्टेस लेसाबी सिंह तराम ओख्रे हाइबा चीफ मिनिस्टर N Biren दिल्ली हलकपे पावसिना स्टेल एक्सप्रेस की अहान बैनर हेडलाइन फोंगे मणिपुर की मसिंग यामजदब सनामही लाइनिंग सत्पसिंग माइनॉरिटी लिस्ट चललु हाइबा कोई सना सलाई मिरेन की को कन्वेनर जादूमनी की वाफम असिसु स्टेल एक्सप्रेस की मपुंग पावरी अतोपा अमदना बिस्निपुर दा वर्ल्ड वेटलैंड डे पांथोख्रे पावसना स्टेल एक्सप्रेस की मपुंग पावरी मथंगदा लमजिंग टाइम्स MLA खुदिमक मिनिस्टर ओइनिंगबदी हौना सानी NPP की ओइनदे मिनिस्टर मसिंग हंथारो हैबा एल जयंत कुमार NPP की कैनोस मिनिस्टर्स न फोंदोपा वाफम असना बेना हेडलाइन ओन फोंगे केलादा अने सुबा कोरोना वायरस की केस लेरे असम द सिंगनब मियो एमो होपस्तान थमख्रे हैबा पावसिसु लमजिंग टाइम्स की मपुंग पावरी अतोपा पाव मदना वर्ल्ड वेटलैंड्स डे की थौर मफम क्या पांथोख्रे हैबा की पावसु यावरी अतोपा अमदा सनामही लाइनिंग इंडिया की माइनॉरिटी लिस्ट चलंगदेबनी हैबा पावसना लमजिंग टाइम्स की मपुंग पावरी अरोइबदा इदैपा पार्लियामेंट पुथोखिबा बजेट सुरी नोमलिबा लाइरबा संगी येकनबनी सेंजाव पाइबा खुजो खरगी याइफनबनी हैबा CPI ना थादोरपा अखोगी पावसना इदैपा की मपुंग पावरी अतोपा अमदना आल एंड कल्चर साखलनबा
asi lining thau sanamai gi masek mangal ni sanamai lining India gi minority religion ja chalan gadabani haibegi policy su yauri amada Manipur da leiriba pat ayamba mutkiba yabi film da leire haiba pausna irei paki mapung oiba pau ori ngasi imphal da pongba tongan tonganba pauses ngasi gi maroiba pausing amadi atai atopa pausing kharagi matang da khanana widamok ekoi gi studio da lengsin dun le biriba si senior journalist tamo Pradeep Phamjawongni tamo taramna uksari tamo ngasi gi tongan tonganba pauses sing si hangana yengmo tamda ekoi gi tongan tonganba ngas pau mayama yaure pausing marakta ekoi gi Minister reshuffle tawbagi matangda NPP gi koi mihuj oiba agriculture minister koi gi L Jayanta Kumar na phongthok ki wafam sima yamna maru oiba wafam oina lokhat pe yari tam atopa amadana koi MCNRGS ki thabak numit samani sugadabasi masing yamna sudre habagi pausi su yauri aduga loktak ta koi gi World Wetland Day pangthok ki pausi su tam yauri adu leiriba mayam sigi maraktagi ahan boina कोई ngarang si pangthokiba koi sanamahi lining gi matang da pangthokiba thorama kakta minister Jayanta Kumar na phongthokiba wafam si mana hai si minister reshuffle gi wafam si hekta to ya banate la duga leiba tha tare trai ban sida minister reshuffle mai hek to bai basi oi thongningai oi de masi logical oi de habi wafam si na kariana thamena si NPP ni haibam to kai moi mari mak mari karaga mari mak minister orina ada lokthora gari moi lokthora katra hai bisu kadum chati yarongni adu ngata na tabida saigi hoi power balance hoi han election sida yam tina balance yam tina kup na lekhiba hai tare yam pick na lekhiba ka BJP na majority na thidaba ada te khongolaga ka gi banina hadi sadu gi balance su 하직 제슨 가르 계정 제슨 자가라수 해다 랭오보다 어머니 할 거야 비 찬스 테이블이나 만 하이조 어디 앵글 해 보름세 다시나 호르코노 하이본 워닝 몬 하이보름세 아마나 사기 하이 초라게 모이 수록 거야 비 찬스 테이블이나 뭐 게노 BJP 기 모이 쿠마토 까마노다 미니스터 방도다 하야 오리나 아도 하마 까방 아도 야마나 오이드나 해다 MLA 거가 좀 비엔기 비 stage lo chalaga na mene so wi ai kai khalak ko tam ko na BJP mi khala chingsin bo chingsin na bu chingsin ngam ko to chingsin la kan sri solok pe yari si NPP na khwai he na ko moi mari kar mari mo minister ro ni ai to wi pos lak pas da moina adu kitang to wi aro ena kita mo ho mo suma le ta ye he ye kan da ba ada sai hai maru khwai maru di MP ki balance yam tina kitang ling bada ongni hai ko ya phim lei bina hasi ro ngai dum kitang to da congress su ngai lei dum na ni hai ya de ka kana su BJP su pare si kwire anti ngam masi pos ka chang khala na aduna kitang nu chathi boram se lei ba film study NP ko gi NPF ki su hana de gi hona minister si PU hai go hum su lei bani na Maraksida koi BJP gi oiba MLA sing na su reshuffle to bio haiba wafam su leiri tongan ba ama khaktana Congress tagi BJP da sangai ba koi gi sange na leiri ba sawal level leiri ba MLA sing na su minister CPO haiba gi wafam si leiri ngai serak sida sumaina NPP gi MLA su oiri ba aduga minister na phongdoi wafam sina sarkar hujik pali ba sarkar sida di thoidongna akai ba piroi na khanbi ra sarkar su mathadun sarang ke na asa haidun sagi kitang leng ma damu hanagi film la katrai na hanagi khongcheron do film la katrai nu cha therang kero de NPP si mari leidra moi chathoki de ba ba thangoi moi chathoki ba hero ari congress som chingchen gar hero ari congress hanagi som chongthok le kamu su moi su disqualify tawdri na ada ila mamai on kidra on raga de mo phatta do ina magar de BJP minority mo hodo ni simen khala kan sarkar gi su nungsa thida bidi ora mo kara section de ya da bi bol di ora mo ni sum power pai na khoi mani padri power pai ga power de option mani na adu gi pangan muli leiba aran ta bi de kitang mayam si sai hai de sai NPP hoi ga mayam si noai helu draga pela lu draga chung thoki drive chung ka thira mo ni chung lo so disqualification yaud na chung mo di plop inja khaga di disqualification taw de bi de mo chung thoki hai na atai jine anti defection lo leib ni kitang bu kira mo masih bisa kaya pakai party kaya terus pakai semua, jadi pelop ini party cakap di lain-lain ya, jadi kita nggak usah cerita muni. Lain di film jadi tamu stable way ni lebih berasa khas.
ꯁ꯭ꯇꯦꯕꯜꯁꯤ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯁꯤ ꯃꯣꯏꯅ ꯃꯦꯅꯦꯖ ꯇꯧꯕ ꯃꯇꯨꯡ ꯏꯜꯂꯦ ꯀꯃꯥꯏꯅ ꯇꯧꯅ ꯇꯧꯔꯤꯒꯦ ꯑꯗꯨꯝ ꯕꯤ ꯖꯦ ꯄꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯄꯦꯜꯍꯟꯗꯕꯒꯤ ꯄꯣꯠꯁꯦ ꯁꯤꯅꯕꯨ ꯈꯤꯇꯪ ꯃꯣꯏꯗ ꯆꯣꯡꯊꯣꯛ ꯌꯥꯗꯕꯅꯤꯅ ꯆꯣꯡꯊꯣꯛꯑꯒ ꯉꯁꯥꯏ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯂꯣ ꯂꯥꯛꯀꯗꯧꯕꯅꯤꯅ ꯆꯣꯡꯊꯣꯛꯄꯗ ꯉꯁꯥꯏꯒꯤ ꯄꯨꯂꯞ ꯑꯣꯏꯅ ꯃꯔꯖꯔ ꯑꯣꯏꯅ 2/3 ꯃꯦꯖꯣꯔꯤꯇꯤ ꯆꯠꯂꯒ ꯃꯔꯖꯔ ꯇꯧꯕꯁꯨ ꯌꯥꯕ ꯑꯗꯨꯒ ꯑꯗꯨꯃꯛꯇꯤ ꯑꯣꯏ ꯉꯝꯃꯣꯏꯗꯧꯕꯅꯤꯅ ꯆꯣꯡꯊꯣꯛꯑꯗꯤ ꯈꯪꯉꯝꯒꯅꯤ ꯑꯗꯨ ꯄꯥꯔꯇꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯄꯦꯜꯍꯟꯗꯕ ꯍꯥꯏꯁꯤ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯗ ꯁꯣꯜꯂꯛꯀꯗꯣꯏꯅꯤ나 ꯑꯗꯨꯃꯥꯏꯅ ꯀꯤꯔꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯔꯇꯤꯗꯗꯤ ꯃꯤ ꯆꯣꯡꯊꯣꯛ ꯉꯝꯃꯣꯏꯗꯣ ꯈꯪꯉꯦ ꯑꯗ ꯄꯥꯔꯇꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯡꯁꯤ ꯆꯣꯡꯊꯣꯛꯄ ꯌꯥꯏ ꯈꯟꯕꯅꯤꯅ ꯄꯥꯔꯇꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤ ꯐꯥꯅꯕ ꯃꯑꯣꯡꯁꯤ ꯇꯧꯅꯤꯡꯉꯝꯒꯅꯤ ꯑꯩꯅ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁꯅꯥꯔꯤꯕ ꯄꯥꯎꯆꯦꯗ ꯌꯥꯎꯔꯤꯁꯤ MCNRGSꯀꯤ ꯊꯕꯛ ꯈꯨꯠꯁꯨꯁꯤ ꯃꯑꯣꯡ ꯇꯥꯗ꯭ꯔꯦ ꯍꯥꯟꯅ ꯅꯨꯃꯤꯠ 100ꯅꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯥꯎꯠ ꯊꯣꯛꯈꯤꯕꯗꯒꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯃꯤꯠ 50 ꯅꯦꯝꯃꯒ ꯍꯥꯞꯆꯜꯂꯒ 150ꯅꯤ ꯊꯕꯛ ꯁꯨꯒꯗꯕꯁꯤ ꯅꯨꯃꯤꯠ 52ꯅꯤ ꯈꯛ ꯁꯨꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯌꯥꯝꯅ ꯂꯣꯖꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔꯒ ꯂꯣꯏꯅꯅ ꯇꯥꯃꯣ ꯌꯥꯝ ꯐꯖꯅ ꯗꯤꯇꯦꯜ ꯑꯣꯏꯅ ꯌꯥꯎꯔꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯃꯃꯥꯡꯗꯒꯤꯁꯨ ꯍꯧꯅ MGNRGSꯀꯤ ꯊꯕꯛ ꯈꯨꯠꯁꯨꯁꯤ ꯐꯖꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ NRGSꯀꯤ ꯃꯦꯂꯥꯗꯒ ꯃꯅꯤꯄꯨꯔꯁꯤ ꯎꯠꯄ ꯉꯝꯈꯤꯗꯦ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯒꯤ ꯆꯦꯔꯛꯁꯇ ꯅꯨꯃꯤꯠ 150ꯅꯤ ꯊꯕꯛ ꯁꯨꯒꯗꯕꯗ 52ꯅꯤ ꯈꯛ ꯁꯨꯔꯦ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯌꯥꯏ ꯇꯥꯃꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯕꯤꯂꯣ ꯄꯣꯚꯔꯇꯤ ꯂꯥꯏꯟ ꯂꯩꯕ ꯀꯥꯡꯕꯨꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯌꯥꯝꯕꯗ ꯑꯗꯨꯒ ꯆꯍꯤ ꯊꯥꯗ ꯆꯍꯤꯗ ꯅꯨꯃꯤꯠ 100ꯅꯤ ꯊꯕꯛ ꯁꯨꯅꯕꯒꯤ ꯒꯦꯔꯦꯟꯇꯤ ꯄꯤꯌꯣꯅꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯆꯥꯎꯔꯤꯅ ꯆꯥꯎꯕꯁꯤ ꯈꯤꯇꯪ ꯀꯛꯊꯅꯕ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯁꯤꯗ ꯈꯤꯇꯪ ꯑꯟꯑꯦꯝꯄ꯭ꯂꯣꯏꯗ ꯑꯣꯏꯅ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯃꯥꯒꯤ ꯒꯦꯔꯦꯟꯇꯤꯠ ꯊꯕꯛ ꯈꯔ ꯄꯤꯅꯤ ꯍꯥꯏꯕ ꯃꯑꯣꯡꯅꯤꯅ ꯑꯗ ꯁꯤꯁꯤꯗ ꯄꯩꯁꯥꯁꯨ ꯄꯨꯜꯂꯛꯄꯗꯤ ꯌꯥꯝ ꯆꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯃꯤ ꯑꯃꯃꯝꯒꯤ ꯑꯣꯏꯔꯤꯕꯁꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯅꯠꯇꯦ ꯑꯗꯨꯗ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯟꯗꯣꯛ ꯁꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯕꯒꯤ ꯄꯣꯠ ꯊꯣꯛꯑꯝꯃꯒꯗꯤ ꯌꯥꯝ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯀꯥꯔꯗ ꯍꯥꯏꯔꯁꯨ ꯈꯪꯅꯔꯤꯕ ꯄꯣꯠꯁꯤ ꯊꯕꯛ ꯁꯨꯕꯁꯤ ꯌꯥꯝꯅ ꯐꯖꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯁꯝꯖꯜꯂꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯒꯗꯕꯗ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯒ 2ꯅꯤ ꯁꯨꯔꯒ ꯍꯦꯛ ꯂꯣꯏꯁꯤꯟꯕꯒꯤ ꯄꯥꯎꯁꯨ ꯇꯣꯏꯅ ꯇꯥꯕꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯤꯝꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯣꯄꯔꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯎꯗꯕꯗꯪ ꯇꯧꯔꯤꯕ ꯀꯔꯤ ꯊꯝꯅꯤꯡꯉꯤ ꯑꯗ ꯁꯤꯁꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤꯅꯤ ꯍꯥꯏꯇꯥꯔꯦ ꯄꯤꯔꯤ ꯀꯥꯡꯕꯨꯁꯤ ꯄꯩꯁꯥ ꯌꯦꯟꯅ ꯊꯣꯛꯄꯒꯤ ꯄꯣꯠꯁꯤ ꯈꯔ ꯂꯩꯔꯝꯒꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯂꯧꯊꯣꯛꯑꯒ 3ꯅ ꯌꯦꯟꯊꯣꯛꯑꯒ ꯈꯔ ꯑꯃ ꯑꯣꯏꯅ ꯊꯣꯛꯄꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯎꯔꯗꯕꯅꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯇꯩꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯁꯨ ꯄ꯭ꯔꯖꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯤ ꯃꯁꯤꯡ ꯍꯦꯟꯅ ꯍꯩꯖꯤꯜꯂꯒ ꯄꯩꯁꯥ ꯍꯦꯟꯅ ꯂꯧꯊꯣꯛꯄꯒꯤ ꯄꯣꯠꯁꯤ ꯑꯗꯨꯃꯥꯏꯅ ꯌꯥꯅꯅꯕꯒꯤ ꯃꯑꯣꯡ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯁꯨꯝꯕ ꯌꯥꯝ ꯊꯣꯛꯂꯛꯏꯁꯤꯕꯣꯕ ꯅꯣꯏꯁꯨ ꯈꯔ ꯐꯪꯉꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯐꯪꯉꯦꯒ ꯍꯥꯏꯕ ꯃꯑꯣꯡꯗ ꯌꯦꯟꯊꯣꯛꯅꯕꯒꯤ ꯃꯑꯣꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯅꯕꯤꯅꯤꯅ ꯑꯗ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯇꯥꯈꯤꯁꯤ ꯆꯛꯄꯤ ꯀꯔꯣꯝ ꯁꯣꯝꯗ ꯈꯨꯟ ꯂꯩꯇꯅ ꯈꯨꯟ ꯂꯩ ꯍꯥꯏꯔꯒ ꯑꯗꯨꯝꯕ ꯄꯩꯁꯥꯒꯤꯗꯤ ꯑꯗꯨꯝ ꯂꯧꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯖꯣꯕ ꯀꯥꯔꯗ ꯑꯃꯇ ꯊꯝꯕ ꯚꯤꯂꯦꯖ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯩꯔꯝꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯚꯤꯂꯦꯖ ꯑꯃ ꯂꯩꯔꯦꯅ ꯍꯥꯏꯖꯜꯂꯒ ꯇꯧꯕ ꯊꯤꯖꯤꯜꯂꯛꯔꯣꯏ ꯈꯪꯕ ꯍꯨꯟꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯚꯦꯂꯤꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯤ ꯃꯁꯤꯡ ꯍꯦꯟꯅ ꯍꯩꯖꯟꯕꯒꯤ ꯄꯩꯁꯥ ꯃꯁꯤꯡ ꯍꯦꯟꯅ ꯐꯪꯅꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯅꯤꯃꯛꯇ ꯃꯤꯅꯝꯅꯔꯕꯅꯤ나 ꯑꯗꯨꯝ ꯅꯥꯀꯟ ꯑꯅꯤꯃꯛꯇꯤ ꯆꯥꯊꯣꯛꯅꯕꯒꯤ ꯄꯣꯠꯁꯤ ꯈꯔ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯃꯈꯥ ꯇꯥꯅ ꯇꯥꯃꯣ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡꯁꯤ ꯍꯦꯟꯅ ꯄꯤꯔꯤꯕ ꯅꯨꯃꯤꯠ 100ꯅꯤ ꯅꯠꯇ꯭ꯔꯒꯅ 150ꯅꯤ ꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯊꯕꯛ ꯁꯨꯅꯅꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯒꯨꯝꯕ ꯄ꯭ꯂꯥꯅꯤꯡꯒꯨꯝꯕꯁꯤ ꯁꯔꯀꯥꯔꯅ ꯃꯁꯤ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯣꯔꯤꯕ ꯁꯔꯨꯛꯁꯤ ꯀꯃꯥꯏꯅ ꯃꯦꯀꯞ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯒꯦ ꯑꯗꯨ ꯈꯤꯇꯪ ꯍꯣꯔꯤ ꯊꯕꯛꯇꯨ ꯁꯔꯨꯛꯁꯨ ꯃꯦꯟꯈꯠꯄ ꯌꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯁꯤꯗ ꯈꯤꯇꯪ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯑꯗ ꯂꯣꯏꯅꯃꯛ ꯄꯨꯛꯆꯦꯟ ꯁꯦꯡꯅ ꯇꯧꯔꯒꯗꯤ ꯁꯤ ꯊꯕꯛꯁꯤ ꯀꯔꯤ ꯁꯨꯔꯦ ꯁꯨꯄꯔꯚꯥꯏꯖꯦꯁꯟ ꯇꯧꯔꯒꯗꯤ ꯁꯤꯒꯤ ꯖꯦꯅꯔꯦꯁꯟ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯍꯥꯏꯔꯤꯗꯨꯅꯤ ꯚꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯃꯤꯟꯅꯕ ꯁꯤꯁꯤꯗ ꯁꯤ NRGS ꯅꯠꯇꯦ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯁꯤꯗ ꯌꯦꯟꯊꯣꯛꯅꯕꯒꯤ ꯅꯣꯏꯁꯨ ꯂꯦꯝ ꯐꯪꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯧꯅꯤ ꯍꯥꯏꯕ ꯃꯑꯣꯡꯁꯤ ꯍꯦꯛ ꯆꯪꯉꯤ ꯑꯗꯨꯅ ꯒ꯭ꯔꯥꯎꯟꯗꯗꯤ ꯊꯕꯛ ꯏꯇꯧ ꯇꯧꯍꯧꯗꯕ ꯑꯗ ꯄꯩꯁꯥꯅ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯤ ꯌꯥꯝ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯑꯝꯇ ꯊꯣꯛꯏꯁꯤ ꯁꯔꯀꯥꯔ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯍꯥꯏꯗꯤ ꯇꯧꯗꯕ ꯀꯥꯡꯕꯨꯁꯨ ꯂꯩ ꯇꯧꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯕꯨ ꯃꯦꯖꯣꯔꯤꯇꯤꯗꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯆꯠꯅꯕꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤꯅꯕ ꯑꯗꯨꯝ ꯌꯦꯟꯊꯣꯛꯅꯕꯒꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯐꯤꯕꯝꯁꯤꯗꯗꯤ ꯁꯔꯀꯥꯔꯁꯤꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯕꯒꯤ ꯄꯣꯠꯇꯤ ꯂꯩꯌꯦꯅ ꯈꯜꯂꯤ ꯃꯁꯥꯅ ꯇꯥꯕꯅꯦ ꯌꯦꯡꯁꯤꯟ ꯇꯥꯕꯅꯦ ꯑꯗꯨ ꯌꯦꯡꯁꯤꯟꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯚꯦꯁꯇꯦꯠ ꯏꯟꯇꯔꯦꯁꯁꯤ ꯃꯈꯥꯗ ꯉꯥꯛꯇ ꯅꯠꯇꯦꯕ ꯃꯊꯛ ꯐꯥꯎ ꯌꯦꯟꯅꯕꯒꯤ ꯃꯑꯣꯡ ꯂꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯔꯛꯄꯗ ꯊꯥꯏꯅ ꯎꯔꯛꯏ ꯃꯌꯥꯝꯁꯤꯅ ꯑꯗ ꯃꯊꯛꯇꯁꯨ ꯑꯗꯨꯝ
ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯏꯟꯐꯣꯔꯁ ꯇꯧꯅꯤꯡꯗꯕ ꯃꯣꯏꯁꯨ ꯁꯔꯨꯛ ꯐꯪꯉꯤꯕꯅꯤꯅꯕ ꯃꯌꯥꯝ ꯑꯐꯝ ꯂꯥꯛꯄ ꯀꯔꯞꯁꯟ ꯑꯩꯈꯣꯏꯅ ꯀꯔꯞꯁꯟꯁꯤ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅꯦ ꯃꯊꯛꯇꯒꯤ ꯁꯨꯡꯌꯥ ꯇꯧꯔꯣꯏ ꯑꯩ ꯄꯥꯏꯔꯣꯏ ꯁꯣꯏ ꯅꯣꯏ ꯁꯨꯝ ꯁꯣꯛ ꯌꯥꯔꯣꯏ ꯃꯊꯛꯇꯒꯤ ꯑꯗꯨꯝ ꯍꯥꯏꯗꯔꯒꯗꯤ ꯂꯣꯏ ꯁꯤꯠ ꯅꯥꯟꯒꯗꯧꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯊꯛꯇꯒꯤꯁꯨ ꯃꯥꯏꯁꯨ ꯐꯪꯉꯤꯕꯅꯤ나 ꯑꯗꯨꯝ ꯌꯦꯟꯅꯕꯩ ꯃꯑꯣꯡ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯍꯥꯏꯅꯔꯒ you scratch my back I scratch my back ꯑꯩꯈꯣꯏ ꯌꯥꯅ ꯌꯥꯅ ꯆꯠꯂꯁꯤ ꯀꯩ ꯍꯥꯏꯃꯧꯗꯣ ꯑꯗꯨꯝꯕ ꯃꯑꯣꯡ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧꯗꯤ ꯇꯥꯕ ꯁꯔꯀꯥꯔꯁꯤꯅ ꯌꯦꯡꯁꯤꯟꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯗꯣꯏ ꯀꯥꯡꯕꯨꯗꯨꯁꯨ ꯑꯗꯨꯝ ꯏꯅꯥꯛ ꯈꯨꯟꯗꯣꯏꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯩ ꯍꯥꯏꯖꯔꯤꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯒ ꯂꯩꯔꯤꯅ ꯍꯧꯖꯤꯛ ꯏꯅꯥꯛ ꯈꯨꯟꯅꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯤꯒꯤ ꯁꯦꯝ ꯂꯦꯚꯦꯜ ꯂꯣꯖꯤꯛꯁꯤꯗ লেভেল ꯈꯨꯗꯤꯡꯃꯛꯇ ꯂꯩꯌꯦꯕ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏ ꯀꯥꯡꯕꯨꯗꯨꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯃꯥꯏ ꯄꯩꯁꯥ ꯄꯤꯕꯅꯤ ꯈꯪꯗꯦ ꯃꯥꯏ ꯁꯔꯨꯛ ꯑꯗꯨꯝ ꯐꯪꯉꯛꯄꯅꯤꯅꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔ ꯂꯩꯖꯕꯒꯤ ꯃꯑꯣꯡ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯤ ꯐꯥꯎꯕ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯤ ꯋꯥꯔꯤꯁꯦ ꯀꯔꯞꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯋꯥꯔꯤꯁꯦ ꯁꯤ ꯀꯔꯞꯁꯟ ꯄꯣꯠꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯔꯞꯁꯟꯒꯤ ꯄꯣꯠꯅꯦꯕ ꯇꯧꯔꯤꯁꯤ ꯐꯥꯎꯕ ꯀꯔꯞꯁꯟꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯊꯛꯅ ꯆꯨꯝꯃꯒꯗꯤ ꯃꯈꯥ ꯊꯥꯕꯗ ꯆꯨꯝꯃꯛꯀꯗꯕꯅꯤꯅ ꯃꯊꯛꯁꯨ ꯑꯗꯨꯝ ꯆꯨꯝꯕꯒꯤ ꯂꯝꯕꯤꯗꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯄꯨꯂꯞ ꯃꯥꯟꯅꯕꯒꯤ ꯎꯁꯟꯅꯗ꯭ꯔꯒ ꯃꯥꯏ ꯁꯔꯨꯛ ꯐꯪꯕ ꯎꯁꯟꯅꯕꯒꯤ ꯃꯑꯣꯡ ꯁꯤ ꯆꯪꯅꯕ ꯑꯗꯨꯅ ꯇꯧꯔꯤꯁꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤ ꯊꯥ ꯈꯛꯇꯗ ILP 34,000ꯒꯤ ꯃꯌꯥꯗ ꯏꯁꯨ ꯇꯧꯈ꯭ꯔꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯍꯦꯟꯅ ꯔꯤꯚꯤꯅ꯭ꯌꯨ ꯀꯥꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯊꯧꯗꯥꯡꯗ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯆꯠꯅꯈꯤꯕ ILPꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ 34,000 ꯃꯌꯥꯗ ꯏꯁꯨ ꯇꯧꯈ꯭ꯔꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯔꯣꯝꯒꯤ ꯔꯤꯚꯤꯅ꯭ꯌꯨ ꯀꯥꯈꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯁꯤ ILP ꯄꯥꯏꯔꯒ ꯆꯪꯈꯤꯕ ꯄꯣꯠꯁꯤꯡꯁꯤ ꯍꯧꯖꯤꯛꯁꯤ ꯊꯣꯛꯈꯤꯕꯒꯤ ꯔꯦꯀꯣꯔꯠꯁꯤ ꯇꯥꯃꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯕꯒꯤ ꯄꯥꯎꯁꯤ ꯏꯔꯩ ꯂꯩꯇꯕ ꯆꯪꯉꯛꯄꯒꯤꯗꯤ ꯑꯗꯨꯝ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯄꯥꯁꯁꯤꯡꯁꯦ ꯑꯗꯨꯝ ꯄꯥꯏꯈꯤꯕ ꯄꯥꯁ ꯄꯥꯏꯕ ꯂꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯩꯁꯥ ꯄꯤꯔꯝꯕ ꯃꯥꯒꯤ ꯑꯦꯟꯇ꯭ꯔꯤ ꯐꯤꯗꯤ ꯄꯤꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯪꯉꯒ ꯂꯩꯈ꯭ꯔꯤꯕ ꯅꯨꯃꯤꯠ 35ꯅꯤꯒꯤ ꯆꯪꯈꯤꯕ ꯑꯗꯩ ꯅꯣꯡ ꯅꯤꯅꯤꯒꯤ ꯆꯪꯈꯤꯕ ꯃꯌꯥꯝꯁꯤ ꯀꯗꯣꯝꯗ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯕꯗꯧꯅꯁꯨ ꯇꯥꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯔꯦꯀꯣꯔꯠꯁꯦ ꯐꯪꯗꯕꯗꯧꯅ ꯇꯥꯕ ꯇꯥꯃꯣ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯍꯥꯟꯕ ꯍꯧꯔꯛꯄꯅꯤꯅ ꯃꯅꯤꯡ ꯃꯃꯥꯡ ꯈꯤꯇꯪ ꯍꯣꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯆꯪꯉꯤ ꯑꯗꯨ ꯀꯣꯟꯅ ꯇꯞꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯀꯥꯟꯗ ꯃꯦꯟꯁꯤꯜꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯎꯁꯟꯅꯗꯅ ꯇꯣꯛꯅꯈꯤꯗ꯭ꯔꯥ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯨ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯂꯥꯛꯄ ꯈꯣꯠꯄ ꯈꯣꯜꯂꯥꯎ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯗꯨꯒ ꯀꯩꯅꯣ ꯁꯔꯀꯥꯔꯅꯁꯨ ꯌꯥꯝ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯃꯨꯊꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯑꯍꯥꯟꯕ ꯍꯧꯕꯒꯤ ꯂꯣꯏꯅꯃꯛ ꯈꯪꯗꯕꯒꯤ ꯑꯍꯣ ꯑꯔꯥꯛ ꯃꯌꯥꯝꯗꯨ ꯐꯥꯎꯕ ꯊꯕꯛꯁꯦ ꯍꯧꯔꯀꯥꯟꯗ ꯈꯪꯉꯛꯄ ꯎꯔꯛꯄ ꯂꯩꯗꯅ ꯑꯗꯨꯃ ꯎꯔꯛꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗꯤ ꯊꯥ ꯑꯃꯇ ꯉꯥꯏꯔꯤꯕꯅꯤꯅ ꯈꯤꯇꯪ ꯌꯦꯡꯕ ꯑꯃꯁꯨ ꯗꯔꯀꯥර ꯂꯩꯔꯤ ꯆꯨꯝꯊꯣꯔꯛꯈꯤꯗ꯭ꯔꯥ ꯆꯨꯝꯊꯣꯔꯛꯑꯣꯏꯗ꯭ꯔꯥ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯆꯪꯈꯤꯕꯒꯤ ꯔꯦꯀꯣꯔꯠ ꯂꯩꯔꯒ ꯊꯣꯛꯈꯤꯕꯒꯤ ꯔꯦꯀꯣꯔꯠ ꯂꯩꯇꯕ ꯍꯥꯏꯁꯤꯗꯤ ꯃꯅꯤꯡ ꯃꯃꯥꯡ ꯍꯧꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦꯅ ꯇꯨꯃꯤꯟ ꯆꯠꯈꯤꯕ ꯌꯥꯏ ꯀꯩꯗꯧꯕꯩ ꯆꯦꯛ ꯇꯧꯗ꯭ꯔꯤꯅꯣ ꯍꯪꯕ ꯆꯠꯆꯔꯝꯁꯨ ꯌꯥꯏ ꯆꯠꯂꯝꯒꯅꯤ ꯃꯄꯥꯟꯗ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯇꯁꯦꯡꯅ ꯇꯨꯔꯤꯁ ꯑꯃ ꯂꯥꯛꯄ ꯑꯁꯤꯗ ꯁꯦꯃꯤꯅꯥꯔꯒꯤ ꯂꯥꯛꯄ ꯁꯦꯃꯤꯅꯥꯔ ꯌꯥꯎꯒꯦꯅ ꯂꯥꯛꯄ ꯀꯣꯟꯐꯔꯦꯟꯁ ꯌꯥꯎꯒꯦꯅ ꯂꯥꯛꯄ ꯀꯥꯡꯕꯨꯗꯨ ꯑꯗꯨꯝ ꯆꯠꯆꯔꯝꯒꯅꯤ ꯆꯠꯈꯤꯕꯒꯤ ꯔꯦꯀꯣꯔꯠ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯣꯝꯗ ꯏꯍꯣ ꯍꯣꯕ ꯑꯃ ꯌꯥꯎꯋꯤꯅ ꯇꯁꯦꯡꯅ ꯂꯣꯠꯂꯒꯦꯅ ꯂꯥꯛꯄ ꯀꯥꯡꯕꯨꯁꯨ ꯈꯪꯉꯔꯣꯏꯕ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯨꯝ ꯅꯥꯀꯟ ꯑꯃ ꯍꯣꯜ ꯂꯩꯔꯝꯅꯤꯕ ꯑꯗꯣ ꯍꯣꯟꯗꯕꯅꯗꯤ ꯐꯕ ꯍꯥꯏꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤꯕꯒꯤ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯑꯍꯣ ꯑꯔꯥꯛ ꯂꯩꯔꯒꯁꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯁꯔꯀꯥꯔꯁꯤꯅ ꯍꯦꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒ ꯍꯣꯔꯤꯕ ꯁꯔꯨꯛꯁꯤꯡꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯈꯪꯇꯣꯛꯑꯒ ꯃꯦꯟꯈꯠꯅꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨꯗꯤ ꯇꯥꯃꯣ ꯂꯩꯔꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯊꯥ ꯑꯃꯈꯛꯇꯗ 34,000ꯒꯤ ꯃꯊꯛꯇ ꯆꯪꯉꯛꯑꯒꯗꯤ ꯊꯥ 2ꯗ ꯊꯥ 3ꯗ ꯆꯍꯤ ꯑꯃꯗꯗꯤ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯆꯪꯉꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯤꯁꯨ ꯑꯔꯨꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯔꯨꯑꯣꯏꯅ ꯂꯦꯕꯔꯁꯤꯡꯁꯤ ꯌꯥꯝꯅ ꯆꯪꯉꯛꯄꯅꯤꯅ ꯖꯤꯔꯤꯕꯥꯝꯗ ꯃꯥꯎꯗ ꯆꯪꯉꯛꯄꯅꯤꯅꯀꯣ ꯃꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃꯒꯤꯗꯤ ꯃꯊꯧ ꯇꯥꯕ꯭ꯔꯣꯅ ꯈꯜꯂꯤ ꯇꯥꯃꯣ ꯑꯆꯨꯝꯃꯦ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡ ꯆꯪꯉꯦ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯑꯦꯖꯨꯝ ꯇꯧꯕ ꯌꯥꯗꯕꯁꯨ ꯂꯩꯔꯝꯃꯦ ꯀꯩꯒꯤꯅꯣꯗ ꯑꯍꯥꯟꯕ ꯇꯧꯕ ꯀꯥꯟꯁꯤꯗꯗꯤ ꯍꯥꯟꯅ ꯂꯩꯖꯕ ꯀꯥꯡꯕꯨꯁꯨ ILP ꯄꯥꯏꯔꯣ ꯀꯥꯏꯅ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯊꯕꯛ ꯁꯨ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯆꯪꯉꯛꯄ ꯅꯠꯇꯕ ꯆꯪꯉꯛꯄꯁꯤꯊꯥ 4-5 ꯆꯪꯈꯤ ꯀꯥꯡꯕꯨꯁꯨ ILP ꯂꯧꯊꯣꯛꯅꯔꯝꯒꯅꯦꯕ ꯑꯗꯨ 34,000 ꯍꯥꯏꯁꯤꯗꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ 34,000 ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯒꯤ ꯁꯤꯗꯩꯗꯤ ꯍꯥꯟꯅꯒꯤ ꯃꯌꯥꯝꯁꯤ ꯄꯤꯊꯣꯛꯈ꯭ꯔꯦ ꯈꯪꯉ ꯀꯥꯟꯗꯗꯤ ꯊꯥ ꯑꯃꯒꯤ 5,000, 10,000 ꯑꯗꯨꯋꯥꯏꯒ ꯂꯥꯛꯑꯕꯁꯨ ꯌꯥꯏ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯪꯀ ꯍꯣꯠꯄ ꯀꯥꯟꯁꯤꯗ ꯑꯍꯥꯟꯕ ꯊꯥꯁꯤꯗ 53,000 ꯁꯨꯔꯦꯅ ꯃꯊꯪ ꯊꯥꯁꯨ 53,000 ꯁꯨꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯣ ꯆꯪꯉꯛꯄ ꯀꯥꯡꯕꯨ ꯈꯔ ꯂꯧꯔꯝꯒꯅꯤꯀꯣ 5,000 ꯂꯧꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯥꯟꯅ ꯁꯤꯗ ꯂꯩꯕ ꯀꯥꯡꯕꯨ ꯌꯥꯝ ꯂꯩꯔꯤꯅ ꯁꯤꯒꯤꯁꯨ ꯅꯣꯏ ILP ꯄꯥꯏꯔꯣ ꯃꯣꯏꯁꯨ ILP ꯄꯥꯏꯍꯧꯔꯒꯦꯅ ꯂꯧꯁꯤꯜꯂꯛꯄ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯣ ꯑꯅꯧꯕ ꯆꯪꯉꯛꯇꯧꯔꯤ ꯌꯥꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯍꯥꯟꯅ ꯂꯩꯔꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯕ ꯑꯗꯣ ꯍꯥꯟꯅ ꯂꯩꯔꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛꯀꯤ ꯄꯥꯏꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯆꯦꯛ ꯇꯧꯕ ꯈꯣꯠꯄ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ
ꯄꯥꯏꯍꯜꯂꯒꯨꯝꯁꯦ ꯍꯥꯏꯕꯅ ꯋꯥꯝꯅꯤ ꯃꯥꯏ ꯄꯔꯃꯅꯦꯟ ꯔꯦꯁꯤꯗꯦꯟ ꯑꯣꯏꯈ꯭ꯔꯦ ꯁ꯭ꯋꯥꯏꯒꯤ ꯃꯤꯅꯦꯅ ꯑꯣꯟꯈ꯭ꯔꯦꯅ ꯑꯃꯨꯛ ꯑꯣꯏꯖꯈ꯭ꯔꯦꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯍꯥꯟꯕꯒꯤ ꯐꯤꯒꯔꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯖꯨꯝ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯁꯤꯅꯤ ꯄꯣꯞ ꯇꯥꯅ ꯍꯥꯏ ꯌꯥꯕ ꯌꯥꯗꯕ ꯄꯣꯠ ꯌꯥꯝ ꯂꯩꯔꯝꯈꯤꯅꯤ ꯂꯤꯁꯤꯡ 33 ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯀꯥꯟꯁꯤꯗꯕ 33ꯁꯤ ꯄ꯭ꯂꯦꯟ ꯑꯃꯗ ꯆꯪꯉꯛꯄ ꯃꯤ ꯑꯗꯨ ꯑꯗꯒꯤ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯆꯪꯉꯛꯄ ꯃꯤ ꯑꯗꯨ ꯈꯥꯏꯗꯣꯛꯑꯝꯃꯒꯗꯤ ꯆꯞ ꯆꯥꯅ ꯈꯪꯅꯤ ꯑꯩꯈꯣꯏꯅ ꯃꯤ ꯀꯌꯥꯝ ꯆꯪꯉꯦ ꯑꯗꯨꯐꯥꯎꯕ ꯅꯠꯇꯕꯤꯗ ꯍꯥꯟꯅꯒꯤꯁꯨ ꯌꯥꯎꯅ ꯈꯣꯝꯒꯠꯄ ꯑꯣꯏꯔꯝꯃꯒꯗꯤ 34 ꯑꯗꯨꯗꯤ ꯑꯃꯨꯛꯇꯒꯤ ꯄꯣꯠꯅꯤ ꯋꯥꯟ ꯇꯥꯏꯝꯅꯦꯕ ꯃꯊꯪ ꯊꯥꯗ ꯍꯟꯊꯔꯅꯤ ꯁꯤꯅ ꯇ꯭ꯔꯦꯟ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯁꯤꯅ ꯆꯨꯝꯃꯝꯃꯒꯗꯤ ꯃꯊꯪ ꯊꯥꯗꯗꯤ ꯍꯧꯖꯤꯛꯀꯤ 33ꯒꯤꯁꯨ ꯁꯨꯔꯣꯏꯕ ꯐꯤꯕꯝꯁꯤꯗꯗꯤ ꯃꯊꯪ ꯊꯥꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯤ ꯃꯁꯤꯡꯁꯦ ꯍꯟꯊꯔꯛꯑꯒꯁꯨ ꯃꯔꯨꯑꯣꯏꯅ ꯆꯪꯉꯛꯄ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕꯒꯤ ꯄꯣꯠꯁꯤꯃꯗꯤ ꯁꯔꯀꯥꯔꯁꯤꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧꯗꯤ ꯇꯥꯔꯤꯕ ꯃꯥꯜꯂꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯨꯛꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯃꯥꯏꯅꯣꯔꯤꯇꯤ ꯂꯤꯁꯇ ꯆꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯣꯏꯅꯅ ꯋꯥꯔꯜ ꯋꯦꯜꯁ ꯗꯦ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯃꯨꯛ ꯅꯩꯅꯖꯒꯦ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯚꯣꯏꯁꯇ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯩ ꯃꯈꯥ ꯇꯥꯅ ꯇꯥꯃꯣ ꯉꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏ ꯁꯂꯥꯏ ꯃꯤꯔꯦꯜꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯂꯤꯁꯇ ꯆꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝ ꯀꯟꯅ ꯃꯈꯣꯏꯁꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯤꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯂꯤꯁꯇ ꯂꯩꯔꯤꯕ ꯚꯥꯔꯠꯀꯤ ꯑꯣꯏꯕ ꯃꯥꯏꯅꯣꯔꯤꯇꯤ ꯂꯤꯁꯇ ꯆꯜꯍꯟꯒꯗꯕꯅꯤ ꯃꯁꯤꯅ ꯂꯩꯔꯤꯕ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯌꯣꯛꯈꯠꯄꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔꯗ ꯇꯛꯁꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯌꯥꯝ ꯀꯟꯅ ꯊꯝꯕꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯄ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯈꯛ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯂꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯁꯂꯥꯏ ꯃꯤꯔꯦꯟꯒꯤ ꯋꯥꯐꯝꯗꯒꯤ ꯊꯝꯃꯛꯄꯁꯤ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤ ꯁꯤꯁꯤ ꯍꯧꯖꯤꯛꯀꯤ ꯌꯣꯛꯈꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯃ ꯔꯦꯀꯒꯅꯥꯏꯖ ꯇꯧꯕꯤꯌꯣꯅ ꯗꯤꯃꯥꯟ ꯇꯧꯕꯁꯤꯕꯨꯗꯤ ꯑꯗꯨꯝ ꯇꯧꯔꯛꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯛꯄ ꯀꯥꯟꯁꯤꯗ ꯃꯥꯏꯅꯣꯔꯤꯇꯤ ꯍꯦꯟꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯇꯩ ꯐꯦꯛꯇꯔ ꯈꯔꯁꯨ ꯀꯟꯁꯤꯗꯔ ꯇꯧꯗ ꯌꯥꯔꯣꯏꯕ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯥꯏꯅꯣꯔꯤꯇꯤ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡ ꯀꯥꯟꯁꯤꯗꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯍꯥꯏ ꯃꯨꯁꯂꯤꯝ ꯃꯥꯏꯅꯣꯔꯤꯇꯤ ꯍꯥꯏꯔꯤꯅ ꯃꯨꯁꯂꯤꯝ ꯃꯥꯏꯅꯣꯔꯤꯇꯤ ꯍꯥꯏꯁꯤ 250 ꯃꯤꯂꯤꯌꯟ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯇꯧꯔꯤꯁꯤꯅ ꯆꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕꯗꯤ ꯃꯦꯖꯣꯔꯤꯇꯤ ꯃꯨꯁꯂꯤꯝꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯍꯥꯏꯁꯤ ꯁꯤꯛ ꯃꯥꯏꯅꯣꯔꯤꯇꯤ ꯍꯥꯏꯁꯤ ꯑꯄꯤꯛꯄ ꯑꯝꯇ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯨꯁꯂꯤꯝ ꯄꯣꯄꯨꯂꯦꯁꯟ ꯃꯥꯏꯅꯣꯔꯤꯇꯤꯅꯤ ꯍꯥꯏꯁꯤ ꯄꯥꯀꯤꯁꯇꯥꯟ ꯄꯣꯄꯨꯂꯦꯁꯟ ꯍꯦꯜꯂꯤꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯃꯤ ꯂꯥꯛ 5-6ꯅ ꯍꯦꯟꯅ ꯍꯥꯏꯔꯣꯅꯦ ꯑꯗ ꯂꯥꯛ 2-3ꯅ ꯑꯇꯩꯕꯨꯗꯤ ꯂꯣꯏꯅꯃꯛꯁꯨ ꯍꯤꯟꯗꯨ ꯆꯠꯄ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯁꯅꯥꯃꯍꯤ ꯑꯗꯨꯝ ꯋꯥꯔꯁꯤꯞ ꯇꯧꯔꯤ ꯑꯗ ꯁꯅꯥꯃꯍꯤ ꯑꯣꯏꯅ ꯆꯠꯆꯒꯦꯅ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯗ ꯆꯠꯄ ꯀꯥꯟꯁꯤ ꯌꯦꯡꯉ ꯀꯥꯟꯁꯤꯗ ꯂꯥꯛ 5 ꯍꯥꯏꯔꯣꯅꯦ ꯂꯥꯛ 5ꯁꯤꯗꯤ ꯃꯥꯏꯀ꯭ꯔꯣ ꯀꯩꯅꯣꯅꯤ ꯏꯟꯗꯤꯌꯥ ꯌꯦꯡꯉ ꯀꯥꯟꯁꯤꯗꯕ ꯑꯗꯨꯅ ꯀꯟꯁꯤꯗꯔ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯙꯔꯃ ꯃꯆꯥ ꯆꯠꯄ ꯃꯌꯥꯝ ꯇꯧꯔꯤ ꯏꯟꯗꯤꯌꯥꯗ ꯂꯤꯁꯤꯡ ꯂꯩꯔꯝꯕꯁꯨ ꯌꯥꯏꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯒ ꯑꯔꯨꯅꯥꯆꯜꯗ ꯂꯩꯕ ꯗꯣꯅꯤ ꯄꯣꯂꯣꯁꯨ ꯂꯩꯔꯦ ꯗꯣꯅꯤ ꯄꯣꯂꯣꯗꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯇ꯭ꯔꯥꯏꯕ ꯈꯨꯗꯤꯡꯒꯤ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯒꯗꯤ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯦꯡꯅꯤꯡꯉꯛꯀꯗꯧꯕ ꯀꯩꯅꯣꯗ ꯃꯤꯗꯨ ꯋꯥꯔꯁꯤꯞꯄꯔꯁꯤ ꯌꯥꯝꯃꯛꯇꯕꯅꯤꯅꯕ ꯍꯧꯖꯤꯛꯀꯤ ꯁꯅꯥꯃꯍꯤ ꯐꯣꯂꯣꯋꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡ ꯀꯥꯟꯁꯤꯗꯤ ꯃꯥꯏꯀ꯭ꯔꯣꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯗꯨꯐꯥꯎ ꯑꯗꯣ ꯃꯥꯏꯀ꯭ꯔꯣꯁꯤꯡꯁꯤ ꯀꯃꯥꯏꯅ ꯃꯥꯏꯅꯣꯔꯤꯇꯤꯅ ꯍꯦꯟꯅ ꯔꯤꯀꯒꯅꯥꯏꯖ ꯇꯧꯔꯤꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄꯁꯦ ꯆꯨꯝꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯇꯩꯗꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯈꯟꯅꯍꯧꯕ ꯋꯥꯅꯤꯀꯣ ꯑꯗꯨꯒ ꯗꯤꯃꯥꯟ ꯇꯧꯔꯤꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯙꯔꯃ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯙꯔꯃꯁꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯕꯨꯗꯤ ꯗꯤꯃꯥꯟꯗꯨꯗꯤ ꯆꯨꯝꯖꯔꯒꯁꯨ ꯉꯁꯥꯏ ꯐꯦꯛꯇꯔ ꯑꯇꯩ ꯃꯌꯥꯝꯁꯤꯅ ꯆꯪꯉꯀꯥꯟꯁꯤꯗ ꯐꯦꯛꯇꯔ ꯑꯇꯩ ꯃꯌꯥꯝꯁꯤ ꯀꯟꯁꯤꯗꯔ ꯇꯧꯔꯀꯥꯟꯁꯤꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕ ꯀꯥꯟꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯇꯩ ꯙꯔꯃ ꯇ꯭ꯔꯤꯄꯨꯔꯥꯗ ꯀꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯔꯨꯅꯥꯆꯜ ꯀꯌꯥꯝ ꯂꯩ ꯑꯗꯨꯒ ꯓꯥꯔꯈꯟꯗ ꯀꯌꯥꯝ ꯂꯩ ꯃꯁꯤ ꯃꯀꯨꯞ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯑꯣꯏꯅ ꯑꯃꯇꯪ ꯑꯣꯏꯅ ꯄꯨꯂꯞ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯧꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯣꯖꯤꯁꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯤꯇꯪ ꯑꯀꯤꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯣꯏꯔꯛꯇꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯕꯁꯨ ꯌꯥꯝ ꯂꯩ ꯑꯣꯏꯔꯒꯁꯨ ꯃꯑꯣꯡ ꯑꯃꯗ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒ ꯍꯥꯏ ꯁꯨꯃꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯔꯤꯂꯤꯖꯟ ꯀꯥꯏꯅ ꯄꯨꯂꯞ ꯑꯣꯏꯅ ꯀꯟꯈꯠꯂꯛꯄꯒꯤ ꯌꯣꯛꯈꯠꯅ ꯃꯑꯣꯡ ꯇꯧꯔꯛꯄꯒꯤ ꯑꯗꯒꯤ ꯑꯦꯡꯒꯜ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯦ BJP ꯁꯔꯀꯥꯔ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ RSSꯀꯤ ꯑꯗꯨꯒ ꯍꯤꯟꯗꯨ ꯃꯍꯥꯁꯕꯥꯒꯤ ꯃꯨꯚꯃꯦꯟꯁꯤꯗ ꯇꯧꯔꯤꯁꯤꯅ ꯈ꯭ꯔꯤꯁꯇꯟ ꯅꯠꯇꯕ
ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯃꯦꯖꯔ ꯔꯤꯂꯤꯖꯟ ꯃꯨꯁꯂꯤꯝ ꯅꯠꯇꯕ ꯁꯤ ꯃꯌꯥꯝꯁꯤ ꯑꯗꯨ ꯊꯥꯏꯅꯒꯤ ꯏꯟꯗꯤꯖꯤꯅꯁ ꯔꯤꯂꯤꯖꯟ ꯃꯌꯥꯝꯁꯤ ꯍꯤꯟꯗꯨꯏꯖꯝꯒꯤ ꯑꯣꯔꯒꯥꯅꯤꯛ ꯍꯤꯟꯗꯨꯏꯖꯝꯅꯤ ꯀꯥꯏꯅ ꯍꯥꯏꯅ ꯈꯟꯖꯕ ꯑꯃ ꯂꯩꯔꯦꯕ ꯑꯗꯨꯅ ꯅꯥꯒꯥꯂꯦꯟ ꯆꯠꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯖꯦꯂꯥꯡ ꯑꯩꯈꯣꯏꯒꯤ ꯖꯦꯂꯤꯌꯥꯡꯔꯣꯡ ꯇ꯭ꯔꯥꯏꯞ ꯂꯩꯔꯤꯁꯤꯡꯁꯤꯗ ꯈ꯭ꯔꯤꯁꯇꯥꯟ ꯆꯠꯄ ꯌꯥꯝ ꯂꯩꯔꯤꯅ ꯁꯤ ꯃꯌꯥꯝꯁꯤ ꯆꯤꯡꯍꯟꯅꯕ ꯍꯥꯏꯅ ꯃꯣꯏꯅ NGO ꯃꯌꯥꯝ ꯊꯥꯖꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯁꯛꯁꯦꯁꯐꯨꯜꯁꯨ ꯈꯔ ꯑꯣꯏꯔꯝꯃꯤ ꯍꯥꯟꯅ NPFꯀꯤ ꯇꯤꯌꯥ ꯖꯦꯂꯤꯌꯥꯡ ꯍꯣꯏꯒꯁꯤ ꯂꯣꯏꯅꯃꯛ RSS ꯍꯣꯏꯒ ꯅꯛꯅ ꯂꯩꯔꯝꯃꯤꯅ ꯑꯗ ꯃꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯃꯁꯨ ꯍꯥꯏꯅ ꯂꯩꯔꯦꯕ ꯉꯁꯤ ꯁꯅꯥꯃꯍꯤꯅꯤ ꯈꯪꯗꯦ ꯗꯣꯅꯤ ꯄꯣꯂꯣꯅꯤ ꯈꯪꯗꯦ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕ ꯔꯤꯂꯤꯖꯟ ꯃꯌꯥꯝꯁꯤ ꯃꯩꯒꯤꯗꯤ ꯅꯦꯆꯔꯦꯜ ꯍꯤꯟꯗꯨꯏꯖꯝꯅꯤ ꯀꯥꯏꯅ ꯈꯟꯖꯕ ꯑꯃ ꯂꯩꯔꯦꯕ ꯑꯗꯣ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯈꯟꯗꯣꯛꯄꯤꯌꯣ ꯀꯥꯏ ꯍꯥꯏꯕꯗꯨ ꯃꯣꯏꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯀꯥꯏꯔꯛꯄꯅꯤ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ ꯁꯤꯒꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯀꯥꯟꯗꯁꯨ ꯈꯤꯇꯪ ꯀꯣꯁꯦꯁ ꯑꯣꯏꯅ ꯀꯨꯞꯅ ꯈꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯁꯦꯝ ꯀꯥꯟꯗꯁꯨ ꯁꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯁꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯈꯜꯂꯨ ꯑꯣꯏꯔꯛꯑꯣꯏꯗꯣꯏ ꯆꯥꯟꯁ ꯀꯩꯅꯣ ꯑꯣꯏꯔꯛꯀꯗꯣꯏ ꯆꯥꯟꯁꯁꯨ ꯀꯥꯏꯁꯤ ꯀꯨꯞꯅ ꯈꯟꯅꯕ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨ ꯁꯤꯁꯤ ꯇꯧꯍꯧꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯧ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯨꯅ ꯉꯔꯥꯡꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯋꯥꯔꯜ ꯋꯦꯠꯂꯦꯟ ꯗꯦ ꯄꯥꯂꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯀꯟꯅꯅꯕꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯄꯥꯡꯊꯣꯛꯏ ꯃꯄꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯍꯥꯏꯔꯤꯕ ꯋꯥꯔꯜ ꯋꯦꯠꯂꯦꯟꯁꯦ ꯋꯦꯠꯂꯦꯟ ꯗꯦꯗꯤ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯁꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯅꯈꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯠ ꯑꯌꯥꯝꯕꯁꯤ ꯃꯥꯡꯁꯤꯜꯂꯛꯂꯦ ꯃꯁꯤ ꯀꯟꯅꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯇꯥꯃꯣ ꯐꯣꯡꯗꯣꯛꯄ ꯂꯩ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯂꯩꯔꯤꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯠ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯉꯥꯏꯁꯤꯜꯂꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯄ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯄꯥꯠ ꯃꯥꯡꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯗ ꯌꯥꯝ ꯆꯥꯎꯅ ꯆꯦꯟꯖ ꯑꯃ ꯂꯥꯛꯄ ꯂꯣꯏꯅꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯥꯏꯔꯛꯀꯗꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯁꯦ ꯄꯥꯏꯔꯛꯇꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯛꯄꯗꯒꯤ ꯄꯥꯠ ꯀꯟꯈꯤꯕꯒꯤ ꯄꯥꯠ ꯃꯥꯡꯈꯤꯕ ꯃꯌꯥꯝꯁꯦ ꯀꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯀꯥꯏꯅ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯕꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯄꯥꯠ ꯀꯟꯅꯅꯕꯒꯤ ꯊꯧꯔꯥꯡꯁꯤ ꯀꯃꯥꯏꯅ ꯄꯥꯏꯈꯠꯄ ꯌꯥꯏ ꯑꯗꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯄꯥꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯂꯦꯛ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤꯕꯨꯗꯤ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯤꯕꯨꯗꯤ ꯑꯗꯨꯝ ꯂꯥꯏꯐ ꯁ꯭ꯄꯥꯟ ꯑꯃ ꯂꯩꯕ ꯐꯥꯎꯕ ꯃꯇꯝ ꯂꯣꯏꯅꯃꯛꯀꯤ ꯈꯨꯗꯤꯡꯗ ꯂꯩꯔꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯑꯝꯇ ꯑꯣꯏꯗꯕ ꯁꯃꯨꯗ꯭ꯔꯒꯨꯝꯕ ꯅꯠꯇꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯥꯠ ꯍꯥꯏꯔꯤꯁꯤ ꯇꯨꯔꯦꯟ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯏꯅ ꯇꯨꯔꯦꯟꯁꯤꯡꯁꯤꯗ ꯂꯩꯅꯥꯡ ꯆꯦꯟꯊꯔꯛꯏ ꯂꯩꯅꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯀꯥꯟꯗ ꯐꯤꯜꯇ꯭ꯔꯦꯁꯟ ꯂꯥꯛꯀꯥꯟꯁꯤꯗ ꯄꯥꯠꯁꯤꯡꯁꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯍꯟꯊꯔꯛꯄꯒꯤ ꯄꯣꯠꯇꯤ ꯑꯗꯨꯝ ꯂꯩꯖꯕ ꯃꯁꯥꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯔꯥꯝꯁꯥꯔꯗ ꯃꯣꯏꯅ ꯋꯦꯠꯂꯦꯟꯁꯀꯤ ꯅꯩꯅꯀꯥꯟꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯦꯕ ꯃꯣꯏꯁꯤ ꯂꯥꯏꯐ ꯁ꯭ꯄꯥꯟ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯤ ꯌꯥꯔꯤꯈꯩ ꯁꯥꯡꯗꯣꯛꯍꯟꯁꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯅ ꯅꯠꯇ꯭ꯔꯗꯤ ꯇꯦꯟꯁꯤꯜꯍꯟꯒꯨꯝꯁꯤ ꯁꯥꯡꯗꯣꯛꯍꯟꯁꯤ ꯉꯝꯃꯒ ꯁꯥꯡꯗꯣꯛꯍꯟꯁꯤ ꯑꯗꯣ ꯉꯝꯗ꯭ꯔ ꯐꯥꯎꯗꯁꯨ ꯇꯦꯟꯁꯤꯜꯍꯟꯕ ꯍꯥꯏꯗꯨꯅꯦ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔ ꯊꯣꯛꯏꯁꯤꯅ ꯃꯁꯥꯏ ꯂꯥꯏꯐ ꯁ꯭ꯄꯥꯟ ꯂꯩꯖꯕꯗꯨꯗꯒꯤ ꯇꯦꯟꯁꯤꯜꯍꯟꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯕ ꯑꯩꯈꯣꯏ ꯁꯤꯜꯇꯦꯁꯟ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯆꯤꯡꯗꯁꯨ ꯇꯨꯔꯦꯟꯒꯤ ꯆꯤꯡꯗꯤ ꯆꯦꯟꯊꯔꯛꯏ ꯉꯥꯛꯇꯅꯤꯅ ꯆꯤꯡꯗꯁꯨ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯄꯣꯠ ꯂꯥꯛꯄ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯂꯥꯛꯈ꯭ꯔꯀꯥꯟꯁꯤꯗꯗꯤ ꯀꯩꯅꯣꯁꯤ ꯂꯩꯅꯥꯡ ꯆꯦꯟꯊꯔꯛꯄꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯛꯄ ꯂꯩꯅꯥꯡꯁꯤꯡꯁꯤꯅ ꯗꯤꯄꯣꯖꯤꯠ ꯇꯧꯔꯀꯥꯟꯗ ꯇꯨꯔꯦꯟꯁꯨ ꯊꯦꯜꯂꯛꯏꯅꯤ ꯇꯧꯔꯤꯁꯤ ꯃꯈꯥꯁꯤꯗ ꯑꯗꯨꯝ ꯗꯤꯄꯣꯖꯤꯠ ꯇꯧꯔꯀꯥꯟꯗ ꯇꯨꯔꯦꯟ ꯊꯦꯜꯂꯛꯄ ꯅꯠꯇꯅ ꯑꯜꯇꯤꯃꯦꯠꯂꯤ ꯑꯩꯈꯣꯏ ꯄꯥꯠ ꯃꯌꯥꯝꯁꯤ ꯆꯦꯟꯊꯔꯤꯅ ꯆꯦꯟꯊꯔꯀꯥꯟꯁꯤꯗ ꯄꯥꯠꯁꯤꯡꯗꯨꯁꯨ ꯁꯤꯜꯇꯦꯁꯟ ꯂꯥꯛꯀꯥꯟꯁꯤꯗ ꯄꯥꯠ ꯊꯦꯟꯖꯜꯂꯛꯄꯅꯤꯅ ꯏꯁꯤꯡ ꯀꯟꯇꯦꯟ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯗꯨꯒ ꯃꯤꯅꯁꯨ ꯑꯗꯒꯤ ꯍ꯭ꯌꯨꯃꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯥꯠꯁꯤ ꯔꯤꯀ꯭ꯂꯦꯝ ꯇꯧꯕꯒꯤ ꯂꯝ ꯑꯩꯅ ꯄꯥꯝꯕꯅꯤꯅ ꯂꯝ ꯈꯣꯞꯆꯟꯗꯩ ꯇꯧꯕ ꯄꯥꯠꯂꯣꯝꯗꯁꯨ ꯏꯁꯤꯡ ꯏꯟꯊꯣꯛꯑꯒ ꯂꯝ ꯔꯤꯀ꯭ꯂꯦꯝ ꯇꯧꯕ ꯁꯨꯝꯕ ꯄꯣꯠꯁꯨ ꯌꯥꯝ ꯂꯩꯕ ꯑꯗ ꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯏꯀꯣꯁꯤꯁꯇꯦꯝ ꯁꯣꯛꯂꯛꯄꯅꯤꯅ ꯇꯧꯍꯟꯒꯨꯝꯁꯤ ꯍꯥꯏꯔꯒꯗꯤ ꯄ꯭ꯂꯥꯟꯁꯦ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯆꯪꯉꯦꯕ ꯁꯨꯝ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯁꯤꯗꯁꯨ ꯂꯣꯛꯇꯥꯛꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯇꯨꯔꯦꯟ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯨꯔꯦꯟ ꯑꯌꯥꯝꯕꯁꯤ ꯆꯦꯟꯁꯤꯜꯂꯀꯥꯟꯁꯤꯗ ꯁꯤꯅ ꯏꯁꯤꯡꯁꯤ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯤ ꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯑꯒꯗꯤ ꯅꯥꯀꯟ ꯑꯃ ꯆꯦꯜꯂꯝꯃꯤꯗꯅ ꯏꯊꯥꯏꯔꯣꯝꯗ ꯆꯦꯜꯂꯒ ꯆꯤꯟꯃꯤꯟ ꯇꯥꯈꯤꯗꯣꯏꯅꯤ ꯆꯤꯟꯃꯤꯟ ꯇꯥꯈꯤꯗꯣꯏꯅꯤ ꯃꯥꯒꯤ ꯂꯣꯛꯇꯥꯛ ꯆꯦꯟꯊꯣꯛꯈꯤꯕꯁꯤꯅꯕ ꯃꯅꯤꯄꯨꯔ ꯔꯤꯚꯔꯅ ꯍꯥꯏꯁꯦ ꯑꯗ ꯑꯁꯤꯗꯅ ꯑꯩꯈꯣꯏꯅ ꯗꯥꯝ ꯑꯃ ꯁꯥꯔꯦꯀꯣ ꯗꯥꯝ ꯁꯥꯔꯒ ꯏꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯈ꯭ꯔꯦ ꯇꯧꯔꯀꯥꯟꯁꯤꯗ ꯗꯥꯝ ꯁꯥꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯗ ꯂꯣꯛꯇꯥꯛꯀꯤ ꯂꯦꯚꯦꯜꯁꯤ ꯀꯣꯟꯁꯇꯦꯟ ꯑꯣꯏꯅ ꯊꯝꯃꯒ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯔꯟ ꯇꯧꯕ ꯌꯥꯅꯕ ꯑꯗꯣ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡꯁꯤꯅ ꯑꯁꯣꯝꯗ ꯆꯦꯟꯃꯤꯟ ꯆꯦꯜꯂꯝꯕ ꯏꯁꯤꯡꯗꯨ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯇꯥꯛꯂꯣꯝꯗ ꯆꯤꯡꯗ ꯍꯨꯠꯂꯒ ꯀꯩꯅꯣꯗ ꯑꯁꯣꯝ ꯂꯩꯃꯇꯥꯛꯂꯣꯝ ꯊꯥꯗꯈ꯭ꯔꯦꯅ ꯁꯣꯝꯗꯒꯤ ꯂꯝꯗꯥꯟ ꯆꯤꯡ ꯑꯗꯨꯝ ꯆꯪꯉꯒ ꯇꯅꯦꯜ ꯑꯍꯨꯝ ꯍꯨꯜꯂ ꯊꯥꯗꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯀꯣꯔꯁꯁꯦ ꯊꯨꯒꯥꯏꯔꯛꯏꯅꯦ ꯑꯩꯈꯣꯏꯅ ꯆꯤꯟꯃꯤꯟꯂꯣꯝ ꯆꯦꯜꯂꯝꯒꯗ ꯇꯨꯔꯦꯟꯗꯨ ꯁꯣꯝꯗꯒꯤ ꯂꯩꯃꯇꯥꯛ ꯆꯦꯜꯍꯜꯂꯒ ꯕꯔꯥꯛꯂꯣꯝ ꯇꯥꯍꯜꯂꯤꯅꯦꯕ ꯍꯥꯏꯗꯤ ꯕꯔꯃꯥꯔꯣꯝ ꯆꯤꯡꯒꯗꯧꯕ ꯏꯁꯤꯡꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯣꯝ ꯆꯦꯜꯍꯜꯂꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤꯅ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯒꯤ ꯃꯥꯏꯌꯣꯟꯐꯥꯎ ꯊꯩꯕꯤꯈ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤꯂꯕ ꯊꯩꯈ꯭ꯔꯀꯥꯟꯁꯤꯗ ꯃꯥꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯗꯨ ꯆꯦꯟꯖ ꯂꯥꯛꯑꯀꯥꯟꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯑꯁꯤ ꯇꯦꯀꯜ ꯇꯧꯗꯒꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯈꯟꯅꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯦꯅꯤꯄꯨꯂꯦꯁꯟꯁꯤ ꯐꯅ ꯇꯧꯕꯁꯨ ꯂꯩ ꯍꯩꯇ꯭ꯔꯒꯅ ꯌꯥꯝ ꯊꯤꯅ ꯁꯣꯏꯕꯁꯨ ꯂꯩ ꯂꯣꯛꯇꯥꯛꯀꯤ ꯒꯥꯁꯤꯁꯨ ꯑꯩꯈꯣꯏꯅ
ꯀꯃꯥꯏꯅ ꯇꯧꯅ ꯇꯧꯁꯤꯒꯦ ꯍꯥꯏꯁꯤ ꯈꯟꯅꯕ ꯐꯩꯌꯦꯕ ꯁꯨꯝ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯅ ꯃꯌꯥꯝꯁꯦ ꯇꯥꯛꯀꯥꯟꯁꯤꯗ ꯏꯊꯥꯏ ꯄꯔꯦꯁ ꯊꯨꯒꯥꯏꯔꯁꯤ ꯍꯥꯡꯗꯣꯛꯑꯁꯤ ꯀꯥꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯇꯥꯏꯗꯅ ꯑꯁꯤ ꯊꯨꯒꯥꯏꯔ ꯀꯥꯟꯁꯤꯗ ꯆꯍꯤ 40-50ꯁꯤ ꯏꯀꯣꯁꯤ ꯅꯦꯆꯔ ꯍꯥꯏꯁꯤ ꯃꯁꯥ ꯍꯦꯛ ꯂꯩꯔꯝ ꯑꯦꯗꯖꯁ ꯇꯧꯖꯔꯛꯏꯅꯤ ꯑꯦꯗꯖꯁ ꯇꯧ 40-50ꯁꯤ ꯑꯦꯗꯖꯁ ꯇꯧꯔꯀꯥꯟꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯅꯦꯆꯔꯦꯜ ꯑꯗꯨꯝ ꯇꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯊꯥꯏ ꯄꯔꯦꯁ ꯊꯨꯒꯥꯏꯔ ꯀꯥꯟꯗ ꯂꯣꯛꯇꯥꯛ ꯀꯪꯊꯣꯛꯄꯁꯨ ꯌꯥꯏꯑꯕ ꯁꯨꯝ ꯑꯩꯈꯣꯏ ꯑꯁꯤꯒꯥꯏꯁꯤ ꯈꯟꯅꯗꯕꯤꯗ ꯏꯊꯥꯏ ꯄꯔꯦꯁ ꯂꯧꯊꯣꯛꯑꯁꯤ ꯍꯥꯏꯕ ꯄꯣꯠꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯁꯨꯝ ꯆꯍꯤ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯁꯦꯡꯅ ꯈꯟꯕ ꯏꯊꯥꯏ ꯄꯔꯦꯁꯁꯤ ꯃꯣꯏꯒꯤ ꯁ꯭ꯂꯨꯏꯁ ꯒꯦꯠ ꯃꯌꯥꯝ ꯂꯣꯏ ꯍꯥꯡꯗꯣꯛꯎꯕꯗꯒꯤ ꯂꯣꯛꯇꯥꯛꯇ ꯉꯥꯏ ꯀꯪꯅ ꯇꯧꯔꯤꯗꯣ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯅꯩꯅꯖ ꯌꯥꯔꯣ ꯑꯩꯈꯣꯏꯅ ꯏꯁꯨꯁꯤ ꯌꯥꯝ ꯑꯆꯧꯕ ꯄꯣꯠꯅꯦꯕ ꯏꯂꯥꯏ ꯂꯥꯏꯅ ꯑꯃꯍꯦꯛꯇ ꯇꯧꯔꯒ ꯂꯣꯏ ꯑꯋꯥ ꯑꯅꯥ ꯂꯣꯏ ꯀꯣꯛꯑꯅꯤꯒ ꯍꯥꯏꯁꯤꯁꯨ ꯈꯟꯗꯕꯤ ꯑꯗꯨꯒ ꯀꯨꯞꯅ ꯅꯩꯅꯔ ꯀꯥꯟꯁꯤꯗ ꯀꯔꯤ ꯃꯊꯪ ꯈꯣꯡꯊꯥꯡ ꯀꯩ ꯆꯪꯁꯤꯟꯁꯤ ꯍꯥꯏꯁꯤ ꯈꯟꯅꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯥꯃꯣ ꯃꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯇꯧꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯆꯤꯡꯗ ꯂꯥꯡꯃꯩ ꯑꯩꯈꯣꯏꯒꯤ ꯂꯥꯡꯃꯩ ꯊꯥꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯦꯅ ꯑꯩꯈꯣꯏ ꯆꯤꯡꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯤ ꯏꯀꯣ ꯁꯤꯁꯇꯦꯝꯗꯨꯒ ꯃꯔꯤ ꯂꯩꯅꯔꯞ ꯇꯧꯅ ꯂꯥꯡꯃꯩ ꯊꯥꯕꯒꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯁꯤꯡꯗ ꯇꯥꯃꯣ ꯆꯠꯊꯕꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯔꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯁꯤꯅꯗꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯑꯣꯏꯅꯅꯕ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯞ ꯑꯃ ꯄꯥꯏꯈꯠꯄꯒꯤ ꯁ꯭ꯇꯦꯞꯇꯤ ꯂꯧꯈꯠꯂꯤꯑꯅ ꯁꯔꯀꯥꯔꯁꯤꯅ ꯐꯣꯡꯉꯒ ꯍꯥꯏꯔꯒꯁꯨ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡ ꯂꯥꯡꯃꯩ ꯊꯥꯕꯒꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛꯁꯦ ꯇꯥꯃꯣ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯑꯆꯧꯕ ꯑꯀꯥꯏꯕ ꯄꯤꯔꯛꯄꯗꯨꯒ ꯃꯥꯟꯅꯔꯞ ꯇꯧꯅ ꯂꯥꯡꯃꯩ ꯊꯥꯕꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯗꯅꯕꯒꯤ ꯊꯤꯡꯅꯅꯕꯒꯤ ꯄꯥꯝꯕꯩꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯃꯣ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯡꯃꯩ ꯊꯥꯕꯁꯤ ꯊꯥꯏꯅꯗꯤ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯩꯈꯣꯏ ꯐꯥꯎꯕ ꯁꯨꯝ ꯏꯝꯐꯥꯜ ꯁꯥꯏꯟ ꯀꯣꯏꯅ ꯌꯦꯡꯉꯤ ꯀꯥꯟꯁꯤꯗ ꯃꯩ ꯆꯥꯛꯄꯁꯦ ꯌꯥꯝ ꯂꯣꯏ ꯑꯗꯨꯃꯥꯏꯅ ꯊꯥꯏꯅ ꯇꯧꯋꯦ ꯃꯣꯏꯅ ꯇꯧꯗ꯭ꯔꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯇꯥꯡꯒꯣꯏ ꯃꯌꯥꯝꯁꯤ ꯄꯥꯏꯔꯝꯃꯦꯕ ꯂꯥꯡꯃꯩ ꯊꯥꯔꯒ ꯄꯥꯏꯊꯔꯛꯄ ꯂꯥꯡꯒꯣꯏ ꯄꯥꯏꯕꯒꯤ ꯄꯣꯠꯁꯨ ꯑꯩꯈꯣꯏ ꯍꯦꯛ ꯎꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯨ ꯑꯗꯨ ꯐꯥꯎ ꯎꯔꯝꯃꯤ ꯑꯗꯨꯃꯛꯇꯤ ꯌꯧꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯊꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯣꯏꯔꯝꯃꯤ ꯂꯣꯏ ꯊꯥꯗꯣꯛꯈꯤꯗ ꯊꯥꯒꯠꯂꯒ ꯂꯩꯁꯜꯂꯛꯇꯕꯒꯤ ꯄꯣꯠ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯉꯁꯥꯏ ꯖꯨꯝ ꯀꯩꯅꯣ ꯇꯧ ꯀꯥꯟꯁꯤꯗ ꯖꯨꯝ ꯐꯥꯔꯃꯤꯡ ꯇꯧ ꯀꯥꯟꯁꯤꯗ ꯖꯪꯒꯜꯁꯤ ꯀ꯭ꯂꯤꯌꯥꯔ ꯇꯧꯗꯣꯏꯅ ꯃꯤ ꯌꯥꯝꯗꯕ ꯄꯣꯄꯨꯂꯦꯁꯟ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯈꯛꯇꯪꯅꯦ ꯍꯥꯏꯔꯣ ꯑꯅꯤꯇꯪ ꯂꯩ ꯈꯨꯟ ꯇꯥꯕ ꯂꯩꯗꯅ ꯂꯩ ꯀꯥꯟꯁꯤꯗ ꯑꯩꯅ ꯖꯪꯒꯜꯒꯤ ꯎ ꯋꯥ ꯃꯌꯥꯝꯁꯤ ꯌꯥꯟꯊꯔꯒ ꯂꯧ ꯎꯗꯣꯏꯅꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯗꯨ ꯌꯥꯟ ꯂꯩꯔꯒꯗꯤ ꯐꯧ ꯊꯥ ꯅꯪꯉꯔꯣꯏꯕ ꯑꯗꯨꯃꯥꯏ ꯊꯥꯗꯣꯛꯑꯒ ꯈꯔ ꯊꯨꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯆꯦꯠ ꯑꯃ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯒ ꯑꯗꯩꯗꯨꯗ ꯈꯔ ꯇꯧꯈꯥꯏꯔꯒ ꯄꯥꯟ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯧꯒꯗꯤ ꯂꯤꯡ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯆꯤꯡꯗ ꯍꯧꯒꯗꯧꯕ ꯃꯥꯏꯔꯦꯟ ꯄꯥꯟ ꯈꯔ ꯊꯥꯅꯕꯒꯤꯗꯃꯛꯇ ꯖꯪꯒꯜꯁꯤ ꯃꯩ ꯊꯥꯗꯣꯛꯑꯒ ꯀ꯭ꯂꯤꯌꯔ ꯇꯧꯊꯣꯛꯄꯅꯦ ꯇꯧꯔꯤꯁꯤ ꯐꯥꯎꯕ ꯑꯗꯨꯕꯨ ꯊꯥꯏꯅ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯗ꯭ꯔꯤꯉꯩꯗꯗꯤ ꯁ꯭ꯋꯥꯏ ꯊꯥꯔꯝꯃꯒ ꯃꯊꯪ ꯆꯍꯤꯗ ꯑꯇꯣꯞꯄ ꯑꯃ ꯊꯥꯈꯤꯅꯤ ꯑꯗꯩ ꯆꯍꯤ ꯀꯨꯏꯅ ꯀꯔꯥꯎ ꯆꯠꯂꯒ ꯍꯜꯂꯛꯀꯥꯟꯁꯤꯗ ꯍꯥꯟꯅꯗꯤ ꯑꯃꯨꯛ ꯍꯧꯔꯛꯄ ꯔꯤꯁꯥꯏꯀ꯭ꯂꯤꯡꯁꯤ ꯅꯪꯉꯦꯕ ꯍꯧꯖꯤꯛꯁꯤꯅ ꯁꯨꯝ ꯃꯤ ꯄꯣꯄꯨꯂꯦꯁꯟ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯛꯁꯤ ꯈꯔ ꯍꯦꯟꯅ ꯐꯒꯠꯂꯛꯄꯒꯤ ꯊꯥꯔꯒ ꯍꯥꯟꯅꯅ ꯑꯩꯅ ꯑꯦꯀꯔ ꯑꯃ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯀꯥꯟꯁꯤꯗ ꯑꯦꯀꯔ ꯑꯃ ꯊꯥꯕꯗ ꯐꯦꯃꯤꯂꯤꯅ ꯀꯣꯟꯅꯔꯝꯃꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯦꯀꯔ 2 ꯊꯥꯅꯕꯒꯤ ꯇꯦꯛꯅꯤꯛ ꯂꯩꯈꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯔ ꯍꯦꯟꯅ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯇꯧꯕ ꯄꯣꯠ ꯂꯥꯛꯄ ꯈꯔ ꯍꯦꯟꯅ ꯊꯥꯅꯅꯕꯒꯤ ꯃꯑꯣꯡ ꯇꯧꯕꯁꯤꯗ ꯁꯣꯛꯄ ꯈꯔ ꯍꯦꯟꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯄꯨꯡꯀꯣꯠ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯣꯜꯇꯔꯅꯦꯇꯤቭ ꯂꯥꯏꯚꯂꯤꯍꯨꯗ ꯄꯤꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯊꯥꯕ ꯀꯥꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃ ꯄꯨꯔꯥ ꯑꯣꯜꯂꯛꯀꯗꯣꯏꯅꯤꯅ ꯑꯗꯨꯅ ꯌꯦꯡꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯏ ꯊꯥꯔꯒ ꯍꯦꯟꯅ ꯗꯦꯟꯖꯔꯁ ꯑꯣꯏ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯤꯜꯇꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯒꯤ ꯁꯣꯏꯜ ꯏꯔꯣꯖꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯆꯤꯡꯗꯁꯨ ꯒꯂꯤ ꯑꯦꯔꯤꯌꯥꯒ ꯂꯩꯔꯤ ꯏꯁꯤꯡ ꯆꯦꯟꯒꯗꯧꯕ ꯖꯒꯥꯁꯦ ꯆꯤꯡꯗꯣꯟꯗ ꯑꯣꯏꯔꯒꯅ ꯈꯔ ꯐꯩꯕ ꯒꯂꯤ ꯑꯦꯔꯤꯌꯥꯁꯤ ꯇꯧꯔꯒꯗꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯍꯦꯜꯂꯦꯕ ꯏꯁꯤꯡ ꯆꯦꯟꯊꯔꯛꯏꯕ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯆꯦꯜꯂꯛꯏꯁꯤ ꯒꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯣꯛ ꯍꯥꯏꯇꯥꯔꯦꯅꯦ ꯂꯣꯛ ꯃꯥꯏꯁꯤꯗꯒꯤꯅꯤ ꯇꯧꯔꯤꯁꯤ ꯑꯗꯨꯋꯥꯏꯗ ꯇꯧꯕꯗꯤ ꯐꯠꯇꯦ ꯀꯥꯏꯅ ꯃꯣꯏꯒꯤ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯋꯥꯏꯁꯤꯗꯅ ꯍꯦꯟꯅ ꯗꯦꯟꯖꯔꯁ ꯑꯣꯏ ꯑꯗꯨꯅ ꯇꯧ ꯇꯥꯔꯒꯁꯨ ꯖꯨꯝꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯗ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯒꯁꯨ ꯈꯔ ꯍꯦꯟꯅ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯃꯐꯝꯗ ꯇꯧꯍꯟꯕ ꯈꯣꯠꯍꯟꯕ ꯀꯥꯏꯅ ꯃꯣꯏ ꯄ꯭ꯂꯥꯅꯤꯡꯁꯤ ꯌꯥꯝ ꯂꯩꯌꯦꯕ ꯁꯤ ꯃꯌꯥꯝꯁꯤ ꯈꯔ ꯅꯩꯅꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯄꯣꯠꯁꯦ ꯍꯧꯕ ꯌꯥꯏ ꯑꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯀꯥꯟꯁꯤꯗ ꯃꯤꯉꯣꯟꯗ ꯃꯥꯒꯤ ꯆꯔꯥ ꯑꯣꯏꯖꯔꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯚꯂꯤꯍꯨꯗꯁꯤ ꯑꯗꯨꯅ ꯄꯤꯕ ꯑꯣꯏꯔꯝꯃꯒꯗꯤ ꯍꯦꯛꯇꯣꯛ ꯍꯥꯏꯁꯤ ꯍꯦꯛꯇ ꯂꯨꯅꯦꯕ ꯑꯗ ꯌꯥꯁꯤ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯔꯒ ꯁꯤ ꯌꯥꯗꯕꯅꯤꯅꯕ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤ ꯂꯥꯏꯚꯂꯤꯍꯨꯗ ꯇꯣꯉꯥꯟ ꯄꯤꯕ ꯑꯗꯣ ꯇꯧꯕ ꯇꯥꯔꯒꯅ ꯇꯉꯥꯏ ꯐꯗ꯭ꯔꯒꯅ ꯀꯥꯏ ꯃꯐꯝꯗꯗꯤ ꯗꯦꯟꯖꯔꯁ ꯑꯣꯏꯗꯦ ꯀꯥꯏ ꯍꯥꯏꯔꯒ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤꯗꯗꯤ ꯅꯣꯏ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯑꯗꯨꯝ ꯈꯔ ꯇꯧꯕ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯑꯣꯡꯗꯨ ꯍꯣꯡꯗꯣꯛꯍꯟꯕ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯤꯔꯒꯗꯤ
ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯂꯥꯃꯩ ꯊꯥꯕ ꯑꯗꯨꯒ ꯏꯀꯣꯁꯤꯁꯇꯦꯝ ꯃꯥꯡꯍꯟꯕꯁꯤ ꯈꯔ ꯃꯈꯩ ꯀꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯇꯥꯃꯣꯅ ꯊꯝꯕꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯉꯁꯤ ꯑꯌꯨꯛꯇ ꯐꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁ ꯇꯥꯃꯣ ꯄ꯭ꯔꯗꯤꯞ ꯐꯟꯖꯧꯕꯝꯅ ꯉꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯔꯝꯕ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯖꯦꯁꯟꯁꯤꯡ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯇꯥꯃꯣꯕꯨ ꯉꯛꯈꯣꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯟ ꯗ ꯚꯣꯏꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ